Mày nung đi ai sẽ phải nè thằng bác tụi ngàn thật vô kiên tông này nè đó cái nó cái số hai kia nè 거기 wakhan sagat sabni ko mayang su dum sagat langadra na troga sagal mo radio khang dekha idi khati wakhan se sagat laga kino to bane live che thatrok pane thabak su suna sum wakhan se sum lak pa es masidi ai phongdok ning mo wa jam ta phongdok ke na ado mainly aina phongdok ka da base aham bada cookie singda thank you haining ba gi maram di ai dum hairake ko cookie sing dai thank you haining ni maram di kai no da asuk kui base malem pumana manipur se yam khangbi base wat pa khangbi base wat le adubu handakti manipur hai ba amadi north east hai ba mafam je malem pumana khange ba hoje country me am lai sida country khudi ma khangala amne ba aga music su lai ri ba condition da hai ga di sidi ai media di haija roi ke sum ai goi ba topa haijara ke ko si hair moi thokpa moi khoi thokpa da ado hoji lai ri ba malem sida lai ri ba country me am sina manipur se kai dauri atra kai kinwa je thigat pa se dum thigat prana khalle ado aduna ai je wakhan je kang sa thabak su suna ai je has wakhan je ke no ma lai masi anda phongdok ke na ado cookie sing dai na thank you bhai dei se hoji hanjal lakke ba malem sida lai ri ba miyam jina manipur hai ba lamje karizu chingthan namde khangbiramde india na ju india da lai ri ba state adai de ate lai ba sing jina manipur se so khangamde adu hadakti pachana khange yam tina pachana khange khangi ji kai gino ha ba da cookie sing na maitai da lan tarok pana cookie sing na masagi separate administration na traga masagi country cookie lane kaina ga ta leiba masina maram moiraga cookie sing se miyam na su khangi tobutabu miyam na makoi khangi kamaina no haraga di like no pegi terrorism ki type ta moi je masa khange boje aduga ai khoi gi oina khoi meitai gi oina haraga di phajaba history haugi ba mayam ama khoi meitai sing je khangba horeba khangba horok posina maram moiraga ai je nuai mandana sumne media da boiro international media boiro ama magi media boiro sum yang pamatam da manipur gi wari manipur wari sum tawba kanang khangni akhoi gi lai machani haibagi keno ju proof pu drop ju yai adwa hanadi akhoi gi keno ma history oi ba ba historical oi ba ya ba poda ma putok pamatam da palo mangi ba ado hujikti akhoi gi iramdam gi oi ba maitai sing je smile me ko haiba se masi je puthorok pamatam da chumrabra haiba je thigana bagi damakta ready da leina rabra gyan ta de ko pajana le ready da len do mani ado hujik se akhoi gi history je mangaroi aduna maram oiraga ai cookie sing da thank you haige na thanks lot ya thina thanks haininge makoi da maram oiraga ko noina ngasi maitai da lan prom jaga di hairiba maitai sing je malem sina khangi ba pose khar walang gadang khali hanadi culture amadi sport na hena sakta me khole hairam bi ba poto hojikti cookie sing na takpire aduna gi damaktani ai aduna yam nungai ba phongdo ini ado ai sikno tong na ko ai wari je sum sa na ai lengoi je sum haibai taba loksalak ko ai hai dei ram ne na yum ji loksalak bagi ado ngan ji dum ya ni ai lu papai na je lu lali na hai ko ado cookie sing je ya ni lu makai ado kanang ai na ai ji inoda mete sama thare ai na cookie gi maram pala pala mati moi atu ada kan nei te ma je meti ni bat ma je tari ni je to dikhang de adoi na ko sama thana pada ma hai bu kai as kare pesa ka lira adai di kai kana ro phagi direm adai di as kai ma no ting ti raga na du ai do ma uri hai de lu ko ya bane na ma hai te na ai no lu ko ro adoi yum se meli ai di pesa tingdana hai de pesa ting ko Hotel masak ni ko pa mo to ba sila sa tingin ko yung sabi de dati ai gi kung na pida na de ma ko dawai ai sa tuti makoy na ai agalay na ga nung ko jan ba dai ko jan ba si ko jan ba ni ba ko jan ba nya du re to pida ai yung sabi si ni pesa ting de ang tin jan ba ma ba to ba si di akoy da gai ma ko to pida
ꯂꯥꯛ 4-5ꯗꯤ ꯁꯦꯞ ꯑꯣꯏꯔꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯁꯨ ꯍꯩꯕꯗ ꯑꯗꯨꯝ ꯑꯗꯣ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯁꯣ ꯑꯣꯐ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯁꯣ ꯇꯧꯅꯕ ꯅꯠꯇꯦ ꯕꯠ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯥꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯔꯤ ꯌꯣꯄꯥꯛ ꯄꯥꯏꯕ ꯍꯩ ꯑꯩ ꯁꯥꯟꯅꯕꯩꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕꯗꯨ ꯇꯧꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯏ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯤꯡꯕꯅꯤꯗ ꯈꯪꯍꯟꯅꯤꯡꯕ ꯍꯣꯏ ꯍꯩꯇꯕ ꯉꯥꯛꯇ ꯋꯥꯅꯤ ꯊꯕꯛꯇꯤ ꯍꯧꯔꯛꯏꯅꯦ ꯍꯤꯡꯒꯣꯜ ꯀꯣꯏꯔꯝꯃꯤꯅꯤ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯑꯂꯨ ꯊꯥꯔꯝꯃꯤꯅꯤ ꯑꯗꯩ ꯈꯪꯗꯦ ꯀꯨꯀꯤꯁꯤꯡꯗꯗꯤ ꯌꯥꯝ ꯊꯤꯅ ꯊꯦꯡꯛ ꯌꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯅꯥꯒꯥꯒ ꯃꯩꯇꯩꯁꯤꯡꯒ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯅꯤ ꯃꯈꯣꯏ ꯀꯩꯅꯣꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯕ ꯅꯥꯒꯥ ꯀꯆꯥ ꯅꯥꯒꯥ ꯑꯗꯨ ꯅꯥꯒꯥ ꯑꯗꯥ ꯅꯥꯒꯥ ꯎꯁꯤꯠꯇꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯐꯣꯡ ꯁꯥꯅ ꯇꯧꯕ ꯍꯧꯅꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯅꯩꯕ ꯍꯧꯅꯔꯦꯗꯅ ꯅꯩꯔꯛꯈꯤꯅꯤ ꯇꯞ ꯇꯞꯅ ꯅꯩꯔꯛꯄ ꯉꯥꯏꯁꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯅꯩꯔꯛꯈꯤꯅꯤ ꯃꯈꯣꯏ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯂꯩꯔꯤ ꯃꯅꯨꯡꯗ ꯍꯥꯏꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯈꯪꯉꯛꯈꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯇꯥꯏꯒꯔ ꯔꯣꯗ ꯑꯃꯗꯤ ꯖꯔꯃꯟ ꯔꯣꯗꯁꯦ ꯒꯣꯔꯃꯦꯟꯅ ꯁꯤ ꯊꯤꯡꯕꯤꯍꯧꯗ꯭ꯔꯒꯗꯤ ꯉꯜꯂꯤꯉꯩꯗ ꯒꯣꯔꯃꯦꯟꯅ ꯄꯥꯏꯁꯜꯂꯒ ꯃꯣꯏ ꯆꯠ ꯌꯥꯗꯕꯒꯤ ꯆꯠꯍꯟꯕ ꯑꯣꯏꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯑꯗꯨꯗꯣ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯇꯧꯍꯟꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯅꯤ ꯅꯠꯇ꯭ꯔꯕ ꯑꯣꯏꯔꯒꯗꯤ ꯇꯨꯡꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯗ ꯑꯃꯗꯤ ꯒꯣꯔꯃꯦꯟꯗ ꯇꯨꯡꯗ ꯄꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯣꯏꯔꯣ ꯁꯤꯁꯤꯗ ꯌꯥꯝꯅ ꯏꯐꯦꯛ ꯂꯥꯛꯀꯅꯤ ꯃꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕꯗꯤ ꯈꯪꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯁꯤꯕꯨ ꯂꯥꯏꯛ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯑꯩꯁꯨ ꯕꯤꯠ ꯑꯃꯅꯤꯀꯣ ꯀꯨꯀꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯒꯤ ꯀꯩꯅꯣꯒꯤ ꯇꯧꯗꯕꯤꯗ ꯁꯨꯃꯥꯏꯅ ꯑꯩ ꯊꯕꯛꯁꯨ ꯈꯔ ꯇꯧꯔꯒ ꯕꯤꯠ ꯂꯧꯔꯤꯅꯦ ꯑꯩꯁꯨ ꯑꯩꯁꯨ ꯏꯁꯥꯃꯛ ꯀꯩꯅꯣ ꯇꯧꯔꯒ NIS ꯊꯥꯔꯝꯗꯥꯏꯗ ꯑꯦꯛꯖꯥꯝꯒꯤ ꯊꯥꯔꯝꯗꯥꯏꯗ ꯄꯩꯁꯥ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯔꯦ ꯖꯨꯒꯥꯂꯤ ꯆꯠꯂꯝꯃꯤꯅꯦ ꯑꯩꯁꯨ ꯑꯗꯩꯗꯤ ꯗꯨꯀꯥꯟ ꯌꯥꯎꯔꯝꯃꯤ ꯃꯌꯥꯡꯒꯤꯗ ꯑꯗꯒꯤꯗꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯃꯤ ꯏꯁꯥꯒꯤ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯇꯧꯁꯜꯂꯝꯅꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯊꯕꯛ ꯆꯠꯈꯤꯉꯩꯗ ꯑꯩꯁꯤ ꯂꯩꯉꯣꯏꯁꯦ ꯊꯤꯔꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤꯔꯥ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤꯔꯥ ꯃꯌꯥꯝ ꯋꯥꯈꯜꯂꯣꯟꯁꯦ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯀꯨꯀꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯁꯤꯔꯥ ꯃꯇꯥꯡꯗꯤ ꯆꯥꯗꯕꯅꯦ ꯑꯩꯒꯤꯁꯦ ꯊꯦꯡꯛꯁ ꯑꯗꯨꯗꯪꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯇꯩꯗꯤ ꯃꯇꯥꯡꯗꯤ ꯆꯥꯗꯦꯅ ꯈꯜꯂꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯗꯦ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯍꯟꯗꯣꯛꯄ ꯌꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯅ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯃꯒꯤꯁꯨ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤꯁꯨ ꯀꯣꯆ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ나 ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯈꯤꯇꯪ ꯆꯤꯟꯕꯅ ꯕ꯭ꯔꯣ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯊꯦꯡꯛ ꯌꯨ ꯔꯣꯃꯦꯁ ꯃꯩꯇꯩ ꯕ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯩ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯉꯝꯕꯅꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯂꯣꯏ ꯂꯣꯏꯁꯟꯕꯤ ꯑꯗꯨꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯝꯕꯅꯦ ꯌꯥꯝ ꯍꯤꯡꯉꯤꯗ ꯌꯨꯝꯁꯦ ꯂꯨꯍꯣꯡꯕꯗꯤ ꯅꯛꯁꯜꯂꯛꯑꯦ ꯌꯥꯝꯅ ꯖꯨꯒꯥꯂꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯁꯨꯔꯕꯂꯥ ꯊꯣꯛꯆꯣꯝ ꯖꯨꯒꯥꯂꯤꯗ ꯍꯦꯟꯅ ꯍꯦꯜꯂꯦ ꯑꯩꯅ ꯁꯨꯔꯤꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯖꯨꯒꯥꯂꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯁꯨꯔꯤꯁꯤꯁꯨ ꯖꯨꯒꯥꯂꯤꯅ ꯇꯧꯕꯗ ꯍꯦꯟꯅ ꯇꯧꯋꯤ ꯑꯁꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯣꯏ ꯑꯩ ꯁꯪꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯅ ꯑꯁ ꯈꯨꯟꯗꯤ ꯆꯥꯔꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯇꯧꯔꯒ
ꯈꯣꯟꯊꯤ ꯆꯥꯔꯦ ꯊꯝꯃꯒꯦ ꯈꯣꯟꯊꯤ ꯆꯥꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯂꯥꯏꯠ ꯊꯥꯗꯣꯛꯄꯒꯤ ꯈꯣꯟꯊꯤ ꯆꯥꯔꯦ ꯃꯌꯥꯝ ꯇꯥꯍꯧꯕ꯭ꯔꯥ ꯊꯤꯠꯄ ꯂꯣꯏꯁꯤꯜꯂꯝꯗꯕꯒꯤ ꯃꯌꯥꯝꯇ ꯂꯣꯏꯁꯟꯒꯦꯀꯣ ꯈꯣꯟꯊꯤ ꯍꯦꯟꯅ ꯆꯥꯔꯅꯤ